अहानबदा मणिपुर थांगनरिब ngamkhai kumni yengsinanaba Nagaland Minister na khangkhri Nagaland ki Minister for Power and Parliamentary Affairs ke Zikhenina Fake District Planning and Development Sport DPDB gi thagyoeba mifamla wa ngangkhibu loinana laitapam khangna leiriba Manipur gi yumthangnariba Nagaland gi ngamkhaida mikup naum singna yengsinanaba District Magistrate na khangkhri Fake District ki Deputy Commissioner and Vice Chairman DPDB oiriba Zone Solisi Sangtamna Chairman Oidana Pangtokiba Mifamadu Minister Kenny Sorgyakimni Mifamadu District Industry and Commerce na Pekaliba Tabak Matang na PowerPoint presentation na Utpagaloina Matung na Pangtokada Tabak Kari no Habadu Mapung Pana na Khiari Amarom na More Hospital da amuga na pungkun mari thabak taw bokre Tanopal District Manusan More Subdivision gi Indo-Myanmar Border Town More da Subdivisional Hospital ng sidigi muha na pungkun mari thabak taw bokre hairi English ngani gi kungo humdoi gi me hum de gi Manipur tholok bi irang adun maram moraga Subdivisional Hospital More matam sana hangdana lakpani heba wofum yon fundorokri Amarom na Kuki military nama Guwahati da fari Guwahati City Police na Boragaon area digi Haurungmang Hamta Kowa Kuki military na mapari matam sana Guwahati da laiduna tuwan ba lalhobagi tabak sa tatuno lakpani heba khangmangam hairi akang naba paw ma phangmuri sa tabak operation da Haurungmang Hamta si phabangam kipani maku Manipur da punabagi dama Manipur Police ki team ma Guwahati da thunglare hairi Amarom dana bottle thau halu yadabi ki petrol pump ki manager kaptun halamri Uttar Pradesh ki Balgursa district bottle thau halu yadabi ki motorcycle tongduna lakpa miyeni na petrol pump ma ki manager nongmai kaptun halamri haina police na phongdokri police officer lamna phongdokgi matu na thaudo dunga nomidang athengbada Balgursa district ki Secunderabad area da thoki banari Maun hakibagi matu ina ngarang midang athingbra motorcycle tongba miweni petrol pump madu lakhi masu makoi gi bayar du thawan ki matung na makoi ani na pump madu gi staff amada plastic bottle amaris thawhana na bai ke do bu halu yadabadagi makoi na pump madu gi manager Raju Sharma Sekuntraga manakta sapagaroina na bottle du thawhan hanama takshinki shamana makoi na hairi badu yadabadagi ningai sangdan ra kemadi matung na makoi ani na Sharma bonu moina kabra mafam durigi sen khena phungduloduna o Pesiolun haki Sharma Kuta Hospital amda pukutke do bole kanamagam dana sikhiari Amarom dana Delhi da wari sanaba yawraba Kuki jau sing tarana okre tha asigi mangada New Delhi da Manipur thugliba hingsa yawbi irang asigi matang na meitei amadi Kuki frup ani gi oina Ministry of Home Affairs na mapungoi thaudang loduna sanakiba gori da sargyar Kuki jo frup ki miyoi sing Committee on Tribal Unity ko tu sinuna taram okre hari Wari sanabadura kariguma hiram amatari yanaki balaiti ekhoigi oina haurakliba miyam gi dama hausik lawribu warep ta kaidonung yasina bu wapam lairu hena khangalamle haibu wapam wari sanabra saruk yaraba miyam na phungdoki hari Kokijo Council gi chairman hai legana thangalaki tuwan bu wapam taruk yabu warep sing Kokijo sing yakidi wari sanabadura saruk yakiba meitei sing adu makogi furuki oina taseng na mutsinba ngamgadaba natti haibu wapam thamladuna haribu wapam sinasu Maram moidun wari sanabatu kuyek pinasi habadu yakidabane haba wapam man phungdoki Manipur Top Channel gi maikai digi maroi bi pausing miyamna thamjari ahanbada lairaba polum gi mathakta IDP sing relief camp sing da laying bi lamda awaba kya mayunari Say any paraglaba Manipur thoklibi ithani conflict asina miyoi lising kya internally displaced person IDP sing ohenuna amoken awaba piduna lakti tung koiba santi purakpa ngamdana lairiba sigi mathakta political solution laitaduna relief camp sing da lairiba IDP sing marakta aruba lainana naduna lairiba sing yamna lairaba miyoi sing atoibana darkar oiba analengi pathap sing phangdana yamna wana khangduna laiba miyoi lising miyoi masing hingalakli Government sponsor tauba health scheme khara IDP sing na phanglabasu makoi masamaki analengbada piri scheme asidagi kanaba phangba leitri hairi makoigi soksilakliba haksangi phibam sing makoina kuina hingningba phawdaba madi punsi mahau laini hingba pamdaktaba phawnare haina IDP singi kholau sing lawba horakli khurkhulgi mandop yumpham relief camp hauze huzik inmate lising amaga marfugani thoigi prefabricated house da shelter laudun lairi Masigi manungda nupa chawngaga yangkhaiga mari nupi chawngaga kunthra madi sai taragani thoigi makhada leiba angang masa samaga marfuga nipa lairi aduga school kaba angang puna sahunga anini relief camp sing asida lairiba imung manung ayama no masuruga saraga madi
apikpa income da depend torog hingba imung na yamani relief camp da lairiba miyoisna phongdorpagi matungina makhoina government gi mateng ration amasum miyoi amada noma gi oina lupa marfu phanglabasu piriba kanabasing asina makhoigi nungtigi sangdam yadraba polam amadi ana lengbada konati masigi mathakta kangpokpidagi leimakhong sujampur amadi bisnupur district singda hangliba relief camp singda lairiba inmate ayamadi subuno mayamna kali apang apangba suduna hingna honari adubo lepa leitriba irangsina makhoigi punsi harauna hingbadi ngamdri relief camp da lairiba inmate singna khwaidigi waribadi relief camp singda laiduna anabasingi awamaisa kuina khanglakpana maram oiraga makhoigi anabasing asi haujikti chronic oisalak pasini relief camp sing asida masa mau phana lakhiba inmate sing anaba kanbasinga sagona duna lakpana makhoising asisu masa ayamba suksilak kum thori inmate sing da piriba ana lengbigi health scheme asina tangai fadana layengdaba yadraba sing cover tawde maram asina patient ayamba treatment tawba ngamdana laidi maram asina mari lenaba government ki authority na maru oina ana lengda hena pukning sanghaningi haina inmate sing na phongdorakli amaromdana kangluk ki irang lakpadagi night curfew thamjingkhri district magistrate chusampuna district asida kangluk furup anigi lamgi sayenaba mapam amada community amagi phiral yungsilambagi wahauda kangluk anigi marakta ungkhanaba tholakpa yabigi oithokpa leiba maramna ngarang nomidangdagi hauduna district asida public curfew thamjingkhri haidi tha asigi nipana district asigi bi munhoi amasum rengkai khulani gi marakta community gi phiral sing thesilambagi thaudo osina maram oiraga district asida jaumi amasum mar community ani gi marakta tension yamna wangna leidi haidi hauji oiriba chuchampur district ki phiba masi yenglaga chuchampur district magistrate darun kumar hairiba khulani asi yauna kangbai samulamlan area pumba amasum psycho subdivision the public curfew asi thamjin khibani hairi adumapur district asi ki atop mafam singdari miyamna makhoi gi tangai fadaba potsi leijaba khudong sanabagi dama madi atai essential service tawbu yanabagi dama public curfew asi ayuk pung 6 tagi numidang wairam pung 5 phawba april gi 13 phawba komthokani hairi amaromdana security force singna lalhawbu singi bankarani thugaikre operation singda kusuklai kya fagat pangkhri Manipur Police amasum Central Security Force ki apunwati mamana nongpok sangmai police station ki manung sanba Chandra Khonggi singsang napomda satakhiba search operation amada khulai paib lalhauba singna tuan mafamda saduna thamlamba bunker ani khula thugai ba ngamkhiba galoina mafam adura losinduna thamlamba kusuklai sing forward pangam khari security force na tuan input singdagi akaknapa paw ma phangmadagi Manipur Police amasum Central Security Force ki apunba khutpu amana Thawbal amasum Imphal West ka tainaba nongpok sangmai police station ki manung sanba Chandra Khongda leiba singsang napomda satakhiba search operation aduda lalhauba singna sajilamba bunker ani edu thugaiba ngamkhibani haidi security ki team asina makhatana Imphal West ki lamsang police station konba mayang langjing tamang amasum mana inkol satakhiba search operation amada masing yamlaba kusuklai sing foga pangamki security force na for travel kulai sing adudi magazine yauna 7.62 mm gi SLR amasum defective double barrel gun air gun modified fair gun magazine ga loinana modified rifle single barrel gun ani magazine ga loinana pistol SLR gi empty magazine mari bulletproof vest mari BP plate mari amasum helmet mari ne hari phagalaba polam sing mari lenaba police station singda makha ba investigation gi dama sinakhre hari amaromdana Kangla Paugi editorial Miamna Thamzagi Ising Marang Kaina Panganaba Akanaba Taurang Lakulu Manipur Takna Sana Yauna Ising Marang Kaina Pangam the Badigi Miam Maru and Lomi Singna Tiangari Awabas in Kohanaba Langaki Marile Nabalo Sangda Policy Siemduna Policy to Tabako Tona Bohanabasumi Ising Yaudra Badi Mio Bukunaida Natana Sanga Langni Pali but Hawaii Pan Bissing Amati Hingmangamri Mio even Upper Ising Season Nava Pangdrabari Haksang Pana Hingmangamdi Pataba isingdagi makal makha kyagi laina tina sandoi habis ikhang khangraba ngaktani state asida english singa magasamapan ga marfugi mamangda mausagi oiba ising marang kaina phangdabadigi lomi amadi miyamna ising marang kaina sejinaba phangbadagi lomi singna matam san lau singugi thabak pangthoktuna pothok sathok sing pothok pangamlami lomi singna laurok anirak double cropping tawbagi mathakta lau lokraba matungda
ꯍꯥꯡꯗꯨꯅ ꯂꯩꯕ ꯂꯧꯕꯨꯛꯁꯤꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯀꯥꯏꯕ ꯂꯩꯔꯛꯈꯤꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯗꯕ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯗꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯑꯃꯁꯨꯡ ꯏꯀꯪ ꯇꯣꯏꯅ ꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯎ ꯁꯤꯡꯎ ꯃꯇꯝꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯀꯨꯝ ꯀꯥꯡꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯅ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯗꯕꯗꯒꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯔꯦꯡꯕꯗ ꯄꯨꯊꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯁꯨꯞꯂꯤ ꯄꯥꯏꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯄꯥꯏꯈꯠꯅꯕ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯕ ꯎꯗ꯭ꯔꯤ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯀꯠ ꯇꯥꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯎꯕ ꯐꯪꯂꯤ ꯂꯧꯕꯨꯛꯁꯤꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯪ ꯁꯪꯍꯟꯗꯨꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯉꯥꯛꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯍꯥꯔ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯗꯕꯒꯤ ꯃꯊꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯤꯁꯥꯡꯁꯤꯟꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯂꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯔ ꯐꯪꯍꯟꯅꯕ ꯄꯨꯁꯤꯜꯂꯛꯈꯤꯕ ꯍꯥꯔꯁꯤꯡ MLA ꯃꯤꯅꯤꯁꯇꯔ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯄꯨꯂꯞ ꯂꯧꯅꯈꯤꯕꯗꯒꯤ ꯑꯁꯦꯡꯕ ꯂꯧꯃꯤꯁꯤꯡꯅ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤꯁꯨ ꯂꯧꯃꯤꯁꯤꯡꯕꯨ ꯂꯨꯝꯅ ꯂꯧꯗꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯂꯩꯉꯥꯛꯅ ꯂꯧꯃꯤ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯂꯧꯃꯤꯁꯤꯡꯅ ꯊꯋꯥꯏꯅꯤ ꯈꯟꯗꯨꯅ ꯂꯧꯕꯨꯛ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯈꯨꯟꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯒꯤ ꯊꯧꯁꯤꯜ ꯑꯣꯏꯅ ꯏꯝꯐꯥꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡ ꯑꯃꯗꯤ ꯇꯨꯈꯣꯡꯁꯤꯡꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯗꯥꯝꯁꯤꯡ ꯁꯦꯝꯕ ꯌꯥꯏ ꯗꯥꯝ ꯁꯦꯝꯗꯨꯅ ꯏꯁꯤꯡ ꯌꯣꯛꯄ ꯏꯍꯦꯟꯕ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯧꯕꯨꯛꯁꯤꯡꯗ ꯏꯁꯤꯡ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯂꯧꯕꯨꯛꯁꯤꯡ ꯐꯥꯎꯗꯨꯅ ꯆꯦꯟꯕ ꯈꯣꯡꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯈꯣꯡ ꯁꯦꯝꯕ ꯒꯨꯍꯥ ꯇꯧꯕ ꯂꯩꯅꯨꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯕꯗꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯑꯃꯗꯤ ꯂꯧ ꯂꯣꯛꯈ꯭ꯔꯕ ꯑꯍꯥꯡꯕ ꯂꯧꯕꯨꯛꯁꯤꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯪꯒꯥꯝ ꯑꯃꯁꯨꯡ ꯅꯨꯃꯤꯠꯂꯩ ꯃꯔꯨꯅꯆꯤꯡꯕ ꯊꯥꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯍꯟꯕ ꯉꯝꯕꯒꯤ ꯃꯊꯛꯇ ꯉꯥ ꯌꯦꯟ ꯉꯥꯅꯨ ꯑꯣꯛꯅꯆꯤꯡꯕꯒꯤ ꯐꯥꯔꯝꯁꯤꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯁꯤꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯍꯦꯟꯒꯠꯍꯟꯗꯨꯅ ꯏꯁꯇꯦꯠꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯍꯦꯟꯒꯠꯍꯟꯕ ꯉꯝꯒꯅꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯄꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯠꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯅ ꯍꯣꯠꯅꯔꯕꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯁꯤꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯕ ꯏꯁꯇꯦꯠ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯃꯤꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯕꯗ ꯅꯠꯇꯅ ꯑꯐꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯛꯀꯅꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯂꯤꯕ ꯐꯨꯔꯨꯞ ꯑꯗꯨ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯀꯧꯗꯦ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨ ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯦꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ